ꯏꯁꯩꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯏꯁꯩꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯉꯁꯤꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯏꯁꯩꯁꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯉꯁꯤꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕꯁꯤꯡ ꯃꯧꯁꯤꯡꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯁꯛꯃꯤꯟꯅꯈꯤꯕ ꯏꯁꯩꯁꯤꯅꯤ ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯛꯇꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯇꯦꯟꯇꯛꯅ ꯈꯟꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ Isai asigi na magtesu ahubo kumamatang kubiyong asigi Blue Band ki keyboard paibiri baigi now Mr. Rahul na compose to bigi ba choy bihari ba isai sini